Manipuri Story Channel gi maikaidagi mayambu Heli Maisnamna taramna okjabaga loinana khurumjare. Ngasigi wari asigi mamingna pukjil sengdabi sakman nabi piyainu. Wari asibu ibirakpa Cheng Maitai. Thaina matam amagi wari ne. Khul lekai amamamdagi masakdagi hakjangi phibamdagi yamna manaba masak matau phajabi leisabi anigi wari ne. Moi anido konungda lai khurumba chatpada thengnarakuna mata sanarakpani. Adubu mabanigi masak matau chap manaba aduso punsi mahingdi manaramde. Imoinu nungayay paba imongda yamna nungaina hawraklami aduga piyainuna laita laira marakta yamna wana hawraklami. Imoinu nungayay paba imongda pokjarabasu kena mauna hingjarabasu mangonda lairaba nungayba haiba ama leizade thamoidi sengjaba jamna hingjaba pamba haibadu oirami. Adubu piyainudi migi phajabada kalakpa ahenba pamba magida oiningba nupi haibadu oirami. Mabani phana wakhal manadrabasu sakmanaba oirambana yamna luna mata sanarami. Imoinuna ho sak phajabi piyainu kaidorige o chak thongiye sakmanabi lao chango kai sangno ai chaba yagadra kaigi yadani ado haubadi haurida aikhoidi noidona ngha yaujade ko magi asi wase asidani aina loina chathoktoisi o charo loina chaba ngamni hairadi anido punna nokminnai ima hoidi kanam leitro imaga papaga do inkolda leiramgani bungodi sanaramni ado nang kanaga laino nathanda lairo ayumdagi aduga kainu pureiduna ibungani ne noi thongal phawba thilambini aina ne aikoi thangnaba iche amada phiga phaneka sahanbani nangi adugi ne ngarang loire na piramba adugi thilaini aduga sinane ngamokni hawbani chawo kainu yenge as yam phajaramgadaba male ado sigi mamal pinanaba aidem talaiti yare he aina mamal pirona haikraba ado yenge ilo office hoi piyainu na fido induna phajabra haiduna yengminai phajabraida phajadradi kaino ita piyainu na ba ibanida thagatnaraga loire kanamta su leitaba sida ado aidi nangna ilakliba phi adunabu hena phajaba heli adu oiragana nang ilhauro ado nangi ama piro ai inkige aigidi ama hekta piro ba amanba oiraso asumna piyainuga imoinuga do yamna nungsinana tinarami aduga mabanigi sakmanaba amadi phajaba masak aduda nupana ha kayana ngaunarami piyainu amadi imoinu ngasiso chahigi baruni lai khurumba chatminarami imoinu na set chaba phirol adumak piyainu giso imoinu na pibiduna mabani chap manana imoinu gi mabung amaga baruni lai khurumba chatlami imoinu na ibong aidi kaba ngamaroi chingkhong sida le haurage piyainu na bani karuro as ita yaudana kadoiba talle ibong mathanda kajarasani aidi itaga le haugani masi angang siga bu chatladine baruni se kaba sungphang phangdana to odabani aina ne kararoi sina haijarabani ibong nang adum kaw chu kaino ita piyainu ga ibani sida leiramge ba dum hai nupi ngakta ngausinaba nupa mayam sigi marakda kamain thanamdoino ha sidane aina nupi supu puningdrise marup singa chacharamlabadi kyam nungaini aikoi imaga pabaga sina nacha nupi ga chalona hekta irang taweba piyainu ga imoinu ga na punna ibungse mai hokai saure he manakta phamba ka se maina poke tawe haiba he angangani se masi baruni makhong sida chai chani ko lai khurumbaga loina kauni halasilo karoi doire dine halase talle leikhise nabani le horagero adudi ayumda halage nakandagi nupana halai khurumba lakpa nattaba ngausinaba lakpa kharana chalo ne maru moi ani dine aikoi ga le haukhige khudang pairaga baruni maton phawbo pubige ne
Ai, moi ani sidi masaka chap manai ne phaibok lo. Hoi ne, ani mo pam ne sidi. Noi do miu sitira. Mabung ama yauri haibasi noi udro. Thajila uro noi. Ibong, yumda halasi lao. Ki ko mabung akan ba? Nachanupi phaibok se. Phajabagi lakna bibagi wani. Thiradi lakna ramoida. Piyai nuna. Imoino, yum chalase hayo ibong se. Ayam ki yimoy se. Noi bu lai khurumba lai ra. Ngoksina ba lai ra ha. Noi noi gi na chen chal singda mi atopa na. Noi na tawriba dumai na tawradi noi nuai ga dro. Ha. Noi nuai ga dro. Hai. Akhoi di iche iche ga lise de ko. Lai ra so lakna chasanu kaino. Kaisu kai da. Chalase haibani ibong. Ibong lao chalase. Ngai ko he. Nabong wen chalang khro. Nabani di chingkaru se khoi ga. Se. Ka bangam dressu ne. Namai pai ra ga yalo. Masi yordi nang khangbra na. Aya. Ai khoi da ga kauri ni he. Masi phura se. Masi phujalo. Mabong du moi mayam changdu na phubi rami. Imoi nu ga pi nu ga na kappa ka khamtok padu ubada anak pada laiba mi khaina khamtok tu na mabong adu puraga yumda halai. Ayo. As. Moi ne mi yamagi tawbani he. Amamam oiram labadi ne. Aina loina phugadabani. Aduga amana mathangdadi nabani ga ne thabak amata chapminare. Nabani ga bu chalaba mi adum phunare. As ya amadi no mene aidi. Aina yumda halase haba natro. Nangna akan sari natro. Mi yame khangna. Hai, phurakani. Aise mabung amani ne. Mabung ai gi mangda machanda laknaraga bu tumina legadro. Pangdaba mabung dongna. Ado tumina la adi moi mathanda ngang hodoi natro. Chummi itana harise. Mabani ga chap manari ne. Nabani oina phurakani ko ngase. Piyai no. Nang hayeng yumda thinbida bida nathanda chalhanjani. Nabu phata tawnu ibong. Ngasi di yumse yobu suknai naidi. Naraga hansida. Piyai no yengo. Baruni se yam phajadra. Baruni ka ba mi singna phaiba mara sing asina. Baruni gi ching ase kaya da phaja halibano. Yam phajai imoino. Ibani suka ba ngamlam labadi yam nungai ni ko. Hoi ta piyai no. Nabani dine hadak mo poksi di oiraroi. Khuso lakson duga. Ibong adudi hainu da. Aikhoi sanong mudi soidana ngamakani. Chumi piyai nu na harise. Aikhoi sanong mudi soidana ngamakini. Hoi. Mangda. Asomda mabung machan adu yum yorak lami. Numit khara haukre. Piyai nu di imoi nu gi punsi mahing adu sum kalakpa pamba helai. Adubu imoi nu na di piyai nu bu yamna nungshibana magi leizaba pumba kathoknami. Nongmadi piyai nu du mayumdagi yamna sauraga imoi nu gi yumda laklami. Makhutta pi mayam amasu yawrai. Ita imoi nu ibani se onarasira. Nangna aikhoida lairo. Aina noida lairurage. Onadrasu ita adum lairase aikhoida. Ado nang yumda khatnabra. Aduga pi mayomduna karino. Aigi firol ni. Ay yumda hanjalaroi. Karaida no ama chatlage na ne. Yumdagi thora abane. Ita di kaida chatoy no. Aduga kaigi chatoy ba? Nang imaga khatnairo. Imada na de. Loina khatnaram labane. Ado ita ay chatlage. Matam karadi ita ibani sukaina batari. Ita ibani kaina ni khanbasidane. Ay ne hekta kapning aise. Kapi mali ne. Kapkono. Karigi ibani kaina doino. Aduga chatpasu yaroi. Ay khoida laigadabane. Ay imado wari sanage. Horen ibunga chatlaga. Sanano. Aduga chatkano ay khoida. Moi ay laitabado kayang wage haibado khanghandoini. Ima pabu hida pau pidradi yarui. Ay haigi. Nangbudi ay khoida lairo. Ima hoi sauba phadriba phawba. Ita imoinu na yumda ay sida lay haiduna pau pido oiradine. Ay noida lairaroige. Ay chalage ita. Kaino.
ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ? ꯏꯇꯥ, ꯉꯥꯏꯈꯨꯋꯣ, ꯍꯥꯏꯔꯔꯣꯏꯒꯦꯕ ꯉꯥꯏꯈꯣ ꯍꯥꯏꯔꯒ. ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯌꯦ ꯑꯁꯦꯡꯕ. ꯑꯩ ꯁꯨꯝꯅꯦ ꯏꯀꯥꯏꯔꯛꯑꯕ. ꯑꯩ ꯆꯠꯂꯒꯦ ꯏꯇꯥ, ꯅꯪ ꯂꯩꯍꯧꯔꯣ. ꯑꯁ, ꯑꯩꯈꯣꯏ ꯏꯕꯨꯡ ꯍꯣꯏꯗ ꯇꯥꯛꯊꯣꯛꯑꯗꯤꯅꯦ, ꯅꯪ ꯏꯕꯨꯡꯈꯩꯅ ꯅꯈꯣꯡ ꯅꯈꯨꯠ ꯄꯨꯜꯂꯒ ꯊꯝꯖꯟꯁꯅꯤ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯆꯠꯅꯤ. ꯑꯁ, ꯅꯪ ꯁꯨꯕ. ꯏꯃꯣꯏꯅꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ. ꯄꯤꯌꯥꯏꯅꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯗꯤ ꯄꯤꯌꯥꯏꯅꯨ ꯊꯦꯡꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯏꯃꯣꯏꯅු ꯍꯣꯏꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯅꯤ ꯈꯪꯕꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ. ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯅ, ꯏꯃꯣꯏꯅꯨ, ꯑꯩꯈꯣꯏ ꯄꯤꯌꯥꯏꯅꯨꯒ ꯂꯥꯛꯇ꯭ꯔꯣ? ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯅ, ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯈꯛꯈꯠꯂꯛꯎꯅꯦꯍꯦ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨ ꯂꯥꯎꯁꯦ. ꯅꯆꯟꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯒ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤꯕꯅꯤ. ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ. ꯌꯨꯝꯗ ꯁꯤꯗ ꯆꯠꯅꯤ ꯈꯣꯠꯅꯤꯒ ꯑꯝꯇ ꯍꯦꯛ ꯍꯥꯏꯔꯝꯗꯦꯃꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ. ꯌꯨꯝꯗꯗꯤ ꯄꯥꯈꯠꯄꯅꯕ ꯂꯣꯏꯍꯧꯔꯦ. ꯏꯃꯥꯅ ꯏꯆꯜ ꯏꯃꯣꯏꯅු ꯍꯣꯏꯗ ꯑꯃꯨꯛꯇ ꯍꯪꯂꯨꯆꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯏꯅꯦ ꯏꯃꯥ ꯑꯩꯒꯤꯁꯦ. ꯏꯆꯥ ꯄꯤꯌꯥꯏꯅꯨꯗꯤ ꯃꯐꯤ ꯃꯔꯣꯜꯒ ꯌꯣꯝꯂꯒ ꯂꯥꯛꯏꯗ. ꯌꯨꯝꯗ ꯍꯟꯖꯤꯜꯂꯔꯣꯏ ꯀꯥꯏꯗꯅꯅꯦ, ꯀꯔꯥꯏꯗꯅꯣꯃ ꯆꯠꯂꯗꯕꯅꯦꯅꯅꯦ. ꯅꯣꯏꯕꯨ ꯌꯨꯝꯗꯒ ꯈꯠꯅꯕ꯭ꯔꯣ ꯏꯆꯥ ꯄꯤꯌꯥꯏꯅꯨꯒ? ꯈꯠꯅꯗꯦꯗ ꯏꯃꯥ, ꯀꯅꯥꯝ ꯈꯠꯅꯗꯦ. ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛꯀ ꯆꯠꯇꯦ, ꯑꯉꯥꯡ ꯅꯥꯗꯅ, ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ. ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ. ꯏꯍꯦ, ꯃꯥꯅꯗꯤ ꯈꯠꯅꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯇꯝꯂꯤꯕꯅꯤꯅꯦꯍꯦ. ꯃꯊꯥꯁꯤꯒꯅꯦ ꯂꯩꯃꯤꯟꯅꯅꯤꯡꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯣ ꯉꯥꯡꯕꯤꯔꯨꯔꯅꯨ, ꯃꯇꯝ ꯈꯔꯗꯤ ꯏꯃꯥꯒꯤꯁꯤꯗꯅꯦ ꯃꯇꯥꯒ ꯂꯩꯃꯤꯟꯅꯖꯔꯁꯅꯤ. ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ. ꯑꯉꯥꯡꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ. ꯏꯃꯥꯒꯤꯗ ꯏꯆꯟ ꯄꯤꯌꯥꯏꯅꯨꯁꯦ ꯀꯨꯏꯅ ꯂꯩꯍꯟꯕ ꯌꯥꯗꯦ. ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯆꯒꯦ ꯏꯃꯥ. ꯃꯁꯦ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯕꯨ ꯇꯞꯇꯥꯏ ꯐꯨꯗꯣꯏꯅꯤ ꯏꯃꯥ. ꯏꯃꯥ, ꯑꯩ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯒꯦ. ꯂꯥꯛꯀꯅꯨ ꯂꯥꯛꯀꯅꯨ, ꯃꯇꯝ ꯈꯔꯗꯤꯅꯦ ꯏꯃꯥꯒꯤꯁꯤꯗ ꯂꯩꯍꯜꯂꯒꯦ. ꯂꯧꯕ ꯂꯥꯛꯀꯅꯨꯀꯣ ꯍꯌꯦꯡꯗꯣ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ, ꯏꯆꯥ ꯄꯤꯌꯥꯏꯅꯨꯁꯦ ꯁꯤꯗ ꯂꯩꯅꯤꯡꯂꯕꯁꯨ ꯑꯗꯨꯝ ꯂꯥꯛꯂꯒ ꯂꯩꯕ ꯌꯥꯕꯁꯤꯕꯨ. ꯃꯥꯁꯨ ꯏꯆꯥꯅꯤ, ꯆꯞ ꯃꯥꯟꯅꯩ. ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯔꯤꯕꯅꯣ? ꯑꯁ, ꯑꯩꯍꯣ ꯏꯃꯥ, ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔꯦꯗ ꯈ꯭ꯋꯥꯡ ꯅꯥꯕꯁꯤꯗ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯄꯤꯌꯥꯏꯅꯨꯒ ꯏꯃꯣꯏꯅꯨꯒꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ. ꯄꯤꯌꯥꯏꯅꯨꯅ ꯏꯃꯣꯏꯅꯨꯒꯤ ꯑꯔꯩꯕ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯇꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗꯧꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯏꯃꯣꯏꯅꯨꯅ ꯄꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯄꯤꯌꯥꯏꯅꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯅꯨꯡꯁꯤꯅꯗ ꯎꯔꯝꯃꯤ. ꯑꯗꯨꯒ ꯏꯃꯣꯏꯅꯨꯒꯤ ꯌꯨꯝꯒꯤ ꯃꯤꯈꯩꯅꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯀꯔꯥꯝ ꯃꯤꯍꯧ ꯆꯥꯎꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ. ꯄꯤꯌꯥꯏꯅꯨꯅ ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯃꯥꯗꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗ. ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯅ, ꯀꯔꯤꯗꯕꯨ ꯐꯔꯤꯕꯅꯣꯅꯦ ꯏꯆꯥ ꯄꯤꯌꯥꯏꯅꯨ? ꯐꯔꯤꯅꯦ. ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯏꯇꯥ ꯏꯃꯣꯏꯅꯨꯁꯦ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯗꯤ ꯏꯃꯥ ꯋꯥꯔꯔꯣꯏ. ꯃꯔꯝꯗꯤ ꯑꯩꯒ ꯏꯇꯥ ꯏꯃꯣꯏꯅꯨꯒ ꯃꯁꯛ ꯃꯥꯟꯅꯕꯒꯤ. ꯑꯩ ꯂꯩꯕꯅꯤꯅꯅꯦ, ꯑꯩꯅ ꯑꯗꯨꯝ ꯏꯃꯣꯏꯅꯨ ꯑꯣꯏꯗꯨꯅ ꯂꯩꯕ ꯌꯥꯏꯗꯅ ꯏꯃꯥ. ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯃꯁꯤ ꯃꯌꯨꯝꯗ ꯊꯤꯟꯊꯣꯛꯈꯤꯕꯅ ꯐꯔꯅꯤ. ꯏꯆꯥꯒꯁꯦ ꯍꯥꯠꯄ ꯉꯝꯃꯛꯀꯗꯧꯔꯤ. ꯑꯩꯈꯣꯏ ꯃꯥꯁꯦ ꯏꯇꯥ ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯗ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯍꯦ. ꯑꯗꯣ ꯏꯃꯥ, ꯄꯤꯌꯥꯏꯅꯨꯒ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ. ꯂꯥꯛꯑꯣ ꯏꯇꯥ ꯄꯤꯌꯥꯏꯅꯨ. ꯍꯣꯏ ꯍꯣꯏ ꯍꯣꯏ. ꯑꯗꯣ ꯏꯇꯥ ꯏꯃꯣꯏꯅꯨ, ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯃ ꯍꯣꯡꯂꯛꯈꯤꯒꯦ, ꯁꯤꯗꯤ ꯃꯣꯠꯂꯦ. ꯍꯣꯏ ꯍꯣꯏ, ꯁꯠ ꯁꯠ ꯁꯤꯜꯂꯨꯔꯣ. ꯅꯪ ꯐꯖꯕꯤ ꯌꯥꯝ ꯁꯥꯏꯀꯣ. ꯏꯆꯥ ꯏꯃꯣꯏꯅꯨ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯝꯃꯜꯂꯤꯀꯣ. ꯏꯃꯥ ꯀꯤꯀꯣ ꯅꯪꯒꯤ ꯅꯇꯥꯁꯦ. ꯏꯃꯥ ꯀꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ. ꯉꯁꯤꯒꯤ ꯃꯥꯅ ꯁꯤꯜꯂꯤꯕ ꯐꯤꯖꯣꯜ ꯑꯁꯦ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯦ. ꯏꯆꯥꯗꯤ ꯑꯌꯨꯛꯇ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ. ꯇꯞꯅ ꯍꯥꯏꯌꯨ ꯏꯃꯥ, ꯏꯇꯥꯅ ꯑꯃꯨꯛ ꯇꯥꯔꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯌꯦ. ꯃꯇꯝ ꯈꯔ ꯂꯩꯖꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯤ ꯏꯃꯥ. ꯏꯇꯥꯒꯤ ꯌꯨꯝꯗꯣ ꯌꯥꯝꯅ ꯋꯥꯕꯅꯤ, ꯑꯗꯨꯅꯅꯤ. ꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ, ꯄꯨꯛꯆꯦꯜꯗꯨꯒꯤ ꯋꯥꯅꯤꯗ. ꯅꯇꯥꯁꯦ ꯃꯤ ꯂꯨꯏ, ꯃꯕꯨꯛ ꯐꯠꯇꯦꯀꯣ, ꯆꯦꯛꯁꯤꯜꯂꯨ. ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ. ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯃꯤꯉꯣꯟꯗ. ꯏꯆꯝ ꯆꯝꯕꯅꯦ ꯏꯇꯥꯁꯦ. ꯏꯇꯥ, ꯁꯤ ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩꯌꯦ ꯏꯇꯥ.
ꯑꯗꯨꯗꯤ ꯏꯁꯤꯡ ꯍꯣꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯀꯣꯟ ꯈꯔ ꯐꯖꯕꯗꯣ ꯄꯤꯔꯛꯎꯀꯣ ꯃꯆꯥꯗꯣ ꯁꯦ ꯁꯤ ꯄꯥꯏꯔꯣ ꯂꯥꯛꯑꯣ ꯏꯇꯥ ꯏꯆꯥꯅꯨꯄꯥꯁꯤꯡꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯊꯤꯟꯗꯣꯛꯈꯤꯅꯅꯕ ꯃꯣꯏ ꯃꯕꯨꯡ ꯑꯣꯏꯅ ꯀꯧꯍꯟꯕꯅ ꯐꯅꯤ ꯏꯃꯣꯏꯅꯨꯒ ꯄꯤꯌꯥꯏꯅꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗ ꯃꯁꯥ ꯅꯥꯟꯕ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯀꯣꯔꯧ ꯀꯧꯕ ꯅꯍꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯅꯍꯥꯈꯩꯗꯤ ꯀꯣꯔꯧ ꯎꯕꯗ ꯂꯣꯏꯅ ꯉꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯧꯗꯤ ꯏꯃꯣꯏꯅꯨꯒ ꯄꯤꯌꯥꯏꯅꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯁꯛ ꯑꯗꯨꯗ ꯑꯣꯏꯅ ꯉꯥꯎꯔꯝꯃꯤ ꯈꯨꯜꯒꯤ ꯅꯍꯥ ꯑꯃꯅ ꯑꯩꯈꯣꯏ ꯃꯔꯨꯞ ꯀꯣꯔꯧꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯅꯣꯡꯃꯇ ꯅꯨꯄꯤꯗ ꯌꯦꯡꯗꯕ ꯃꯥꯅ ꯏꯃꯣꯏꯅꯨꯒ ꯄꯤꯌꯥꯏꯅꯨꯒꯒꯤ ꯃꯁꯛ ꯑꯁꯤ ꯎꯕꯗ ꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦꯍꯦ ꯃꯔꯨꯞ ꯃꯣꯏ ꯑꯅꯤꯁꯦ ꯏꯃꯣꯏꯅꯨꯒ ꯄꯤꯌꯥꯏꯅꯨꯒ ꯀꯧꯕ꯭ꯔꯥ ꯃꯌꯨꯝꯅ ꯀꯥꯏꯗꯩꯅꯣ ꯑꯩ ꯉꯥꯎꯐꯝ ꯈꯪꯗ꯭ꯔꯤ ꯃꯣꯏ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕꯁꯤꯗ ꯃꯔꯨꯞꯁꯦ ꯅꯨꯡꯁꯤꯕ ꯄꯥꯝꯂꯛꯑꯦ ꯉꯁꯤꯗꯤ ꯑꯃꯁꯤꯅꯅꯦ ꯑꯩꯈꯣꯏ ꯈꯨꯜꯗꯩꯅꯦ ꯏꯃꯣꯏꯅු ꯀꯧꯏ ꯑꯗꯨꯒꯅꯦ ꯃꯐꯤ ꯃꯔꯣꯜ ꯌꯥꯝꯅ ꯅꯥꯟꯕꯁꯤꯅ ꯄꯤꯌꯥꯏꯅꯨ ꯀꯧꯏ ꯑꯇꯣꯞꯄ ꯈꯨꯜꯗꯩꯅꯦ ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯅꯦ ꯑꯗꯣ ꯃꯔꯨꯞ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥꯅ ꯐꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯁꯨ ꯁꯨꯛꯌꯥ ꯌꯥꯗꯕꯅꯦ ꯀꯩꯅꯣ ꯃꯔꯨꯞ ꯃꯣꯏ ꯑꯅꯤꯁꯦ ꯐꯥꯏꯕꯣꯛ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯠꯇꯦꯍꯦ ꯃꯤꯁꯤꯡꯅꯗꯤ ꯐꯥꯏꯕꯣꯛꯅꯦꯅ ꯂꯣꯏꯅ ꯈꯟꯅꯕꯅꯦꯕ ꯑꯗꯨ ꯅꯠꯇꯦ ꯑꯃꯅ ꯁꯤꯗꯒꯤꯅꯦ ꯑꯃꯅ ꯑꯥꯗꯒꯤ ꯑꯗꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯌꯨꯗꯅ ꯂꯥꯏꯕꯛ ꯌꯦꯡꯕꯤꯒꯦ ꯃꯔꯨꯞ ꯃꯣꯏ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩꯗ ꯀꯩꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯣ ꯃꯔꯨꯞ ꯑꯩꯗꯤ ꯃꯐꯤ ꯃꯔꯣꯜ ꯌꯥꯝꯅ ꯅꯥꯟꯕꯁꯦ ꯄꯥꯝꯗꯦꯗ ꯅꯣꯏ ꯈꯨꯜꯒꯤ ꯏꯪ ꯇꯞꯄꯤ ꯃꯥꯟꯕꯤ ꯏꯃꯣꯏꯅꯨꯁꯦ ꯃꯥ ꯄꯥꯝꯃꯤ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ ꯀꯩꯅꯣ ꯃꯔꯨꯞ ꯀꯣꯔꯧꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯦ ꯅꯣꯡꯃꯇ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯔꯨꯞ ꯀꯣꯔꯧꯒꯤ ꯌꯥꯅꯅꯕ ꯑꯩꯈꯣই ꯍꯥꯏꯒꯦꯍꯦ ꯀꯅꯥꯅꯣ ꯑꯗꯒꯤ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥ ꯑꯁꯤꯕꯣ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯌꯦꯡꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯄꯥꯈꯠꯍꯟꯗꯨꯅ ꯀꯟꯅ ꯆꯣꯡꯍꯜꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯉꯥꯎꯔꯦꯍꯦ ꯃꯁꯤꯒꯤ ꯄꯥꯈꯪ ꯃꯁꯥ ꯅꯥꯟꯕ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯁꯤ ꯎꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯦ ꯑꯁ ꯑꯩꯁꯦ ꯃꯥꯒ ꯂꯨꯍꯣꯡꯂꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯕꯣ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯆꯥꯅꯤꯡꯕꯗ ꯆꯥ ꯀꯣꯏꯅꯤꯡꯕꯗ ꯀꯣꯏ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯕꯨ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯁꯤꯕꯣ ꯏꯇꯥ ꯍꯜꯂꯁꯤ ꯏꯁꯤꯡꯁꯦ ꯁꯠ ꯁꯣꯛꯑꯒ ꯄꯤꯌꯥꯏꯅꯨꯅ ꯉꯥꯏꯈꯣꯍꯦ ꯇꯞꯅ ꯑꯗꯨꯝ ꯁꯣꯛꯁꯤ ꯏꯃꯣꯏꯅꯨꯒ ꯄꯤꯌꯥꯏꯅꯨꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯗ ꯈꯨꯜꯒꯤ ꯅꯍꯥ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯏꯃꯣꯏꯅꯨ ꯋꯥꯔꯤꯝꯇ ꯁꯥꯁꯤ ꯀꯨꯏꯔꯣꯏꯗ ꯅꯪꯗꯤ ꯏꯃꯣꯏꯅꯨꯁꯦ ꯃꯥꯅꯤꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ 이반이디 ꯆꯞ ꯃꯥꯟꯅꯔꯒ ꯈꯨꯜ ꯑꯁꯤꯗ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯑꯕꯅꯤꯅꯅꯦ ꯑꯗꯨꯝ ꯈꯪꯉꯤ ꯃꯤ ꯑꯇꯩꯅ ꯈꯪꯗ꯭ꯔꯁꯨ ꯑꯦꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯆꯟ ꯏꯃꯣꯏꯅꯨꯗꯤ ꯏꯪ ꯇꯞꯄꯦ ꯅꯣꯛꯑꯁꯨꯅꯦ ꯃꯣꯃꯣꯟꯇꯪ ꯈꯤꯇꯪ ꯑꯗꯨꯁꯨ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯅ ꯑꯗꯨꯒ ꯅꯪꯅ ꯂꯥꯎꯔꯒ ꯅꯣꯛꯄꯗꯣ ꯅꯕꯥꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯕꯨꯗꯤ ꯀꯜꯂꯛꯏꯍꯦ ꯑꯩꯈꯣꯏ ꯐꯥꯎꯕꯅꯦ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏ ꯑꯣꯏꯔꯗꯤ 이반이 ꯊꯦꯡꯉꯦ ꯑꯗꯨꯝ ꯍꯥꯏꯔꯣ 하유 ꯀꯩꯅꯣ 이반이 ꯆꯞ ꯃꯥꯟꯅꯩꯌꯦ 하이도이 와시디 ꯆꯞ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯑꯁ 하이도이 와ꯗꯣ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯆꯠꯂꯒꯦ 아ꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯁꯥ ꯅꯥꯟꯕ ꯃꯁꯛ ꯃꯇꯧꯒ ꯈꯨꯐꯖ ꯁꯥꯗꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤꯁꯦ ꯇꯣꯈꯥꯏꯅ ꯂꯦꯞꯄꯤꯁꯦ ꯎꯏꯗꯅ ꯄꯤꯌꯥꯏꯅꯨ ꯃꯤꯍꯨꯜ ꯆꯣꯡꯕ ꯍꯧꯔꯛꯂꯦ ꯑꯁꯤ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯃꯃꯤꯡ ꯀꯣꯔꯧ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯌꯥꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯔꯨꯞ ꯀꯣꯔꯧ ꯑꯁꯤꯅꯤ ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯖꯔꯛꯇ꯭ꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯏꯃꯣꯏꯅꯨ ꯅꯪ ꯌꯥꯗꯦ ꯍꯥꯏꯈꯣ ꯑꯩꯒꯤ ꯏꯇꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯂꯩꯇꯦ 이분 ꯀꯧꯊꯣꯔꯛꯑꯒ ꯐꯨꯍꯟꯖꯅꯤꯀꯣ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ 아들 ꯂꯥꯛꯑꯒ ꯃꯥꯅ ꯍꯩꯄꯥ ꯑꯃꯨꯛ ꯁꯥꯔꯤ ꯅꯉꯣꯟꯗꯔ ꯍꯥꯏꯁꯦ 이타 이모이누 ꯀꯩꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯅꯣ ꯅꯪ ꯌꯥꯅꯤꯡꯉꯤꯔꯣ 하요바 이타 ꯉꯥꯏꯈꯣ 마기 와세 ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯈꯥ ꯂꯣꯏꯔꯕꯣ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤ ꯃꯔꯨꯞ ꯀꯣꯔꯧꯅꯅꯦ ꯏꯃꯣꯏꯅꯨ ꯅꯪꯁꯦ
ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯃꯤ꯫ ꯀꯔꯤꯒꯤ? ꯀꯩꯅꯣ ꯀꯔꯤꯒꯤꯗꯤ? ꯏꯇꯥꯒ ꯑꯩꯒꯁꯦ ꯆꯞ ꯃꯥꯟꯅꯩꯅꯦ, ꯁꯛꯇꯒꯤ ꯆꯨꯗꯒꯤ ꯐꯤꯕꯝꯗꯒꯤ, ꯑꯗꯨꯒ ꯑꯩꯒꯤ ꯐꯤꯔꯣꯜꯁꯨ ꯅꯥꯜꯂꯤꯕ, ꯑꯗꯨꯒ ꯃꯥꯅ ꯑꯩ ꯄꯥꯝꯗꯕꯤꯗ ꯏꯇꯥ ꯏꯃꯣꯏꯅꯨꯁꯦ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣꯕ? ꯃꯥꯏꯁꯦ ꯁꯣꯏꯕ ꯑꯣꯏꯔꯝꯃꯤ, ꯄꯥꯝ ꯇꯥꯔꯗꯤꯅꯦ ꯏꯕꯥꯅꯤꯃꯛ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯣ ꯑꯅꯥꯟꯕ ꯄꯥꯝꯗꯦꯌꯦ, ꯏꯪ ꯇꯞꯄꯤ ꯑꯆꯝꯕ ꯅꯨꯄꯤ ꯏꯃꯣꯏꯅꯨꯁꯦ ꯄꯥꯝꯃꯦ꯫ ꯑꯗꯣ ꯏꯃꯣꯏꯅꯨ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦꯀꯣ, ꯑꯩ ꯆꯠꯂꯦ, ꯅꯃꯥꯟꯅꯕꯤꯗꯣ ꯌꯥꯝ ꯍꯩꯅꯗꯦ꯫ ꯉꯥꯏꯈꯣ, ꯑꯩ ꯀꯩꯝ ꯍꯥꯏꯗꯦꯀꯣ, ꯑꯩ ꯌꯥꯗꯦꯀꯣ꯫ ꯂꯥꯛꯑꯣ ꯏꯇꯥ ꯄꯤꯌꯥꯏꯅꯨ, ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯁꯥꯎꯏꯗꯨꯕꯣ? ꯑꯩ ꯌꯥꯔꯣꯏꯌꯦ, ꯑꯩ ꯄꯥꯝꯗꯦꯕ꯫ ꯑꯩꯁꯦ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯤꯅꯤꯀꯣ? ꯑꯁ ꯅꯪꯁꯤꯗꯤ, ꯂꯥꯛꯑꯣ ꯌꯨꯝꯗ꯫ ꯈꯨꯜꯒꯤ ꯅꯍꯥ ꯑꯗꯨꯗꯤ ꯀꯣꯔꯧꯗ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯀꯣꯔꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈꯤ꯫ ꯄꯤꯌꯥꯏꯅꯨ ꯀꯂꯛ ꯈꯝꯕꯟꯕꯅ ꯇꯨꯝꯗꯦ, ꯏꯃꯣꯏꯅꯨꯗꯤ ꯀꯣꯔꯧꯒꯤ ꯋꯥꯈꯜꯗ ꯇꯨꯝꯗꯦ꯫ ꯅꯣꯡ ꯉꯥꯜꯂꯒꯗꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯁꯤꯡꯗꯨ ꯂꯥꯛꯂꯦ ꯄꯤꯌꯥꯏꯅꯨ ꯂꯧꯕ꯫ ꯄꯤꯌꯥꯏꯅꯨꯅ ꯆꯠꯅꯤꯡꯗꯕ ꯃꯇꯧ ꯑꯗꯨꯗ ꯏꯃꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: ꯏꯕꯨꯡ, ꯃꯇꯝ ꯈꯔꯗꯤ ꯏꯇꯥ ꯏꯃꯣꯏꯅꯨꯁꯦ ꯑꯩꯒꯤꯗ ꯂꯩꯖꯔꯁꯅꯨ, ꯑꯗꯨꯒ ꯑꯩꯅ ꯏꯕꯨꯡꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯦ, ꯌꯥꯏꯅ ꯏꯇꯥ ꯄꯤꯌꯥꯏꯅꯨ? ꯌꯥꯏꯌꯦ꯫ ꯏꯇꯥ ꯁꯥꯔꯒ ꯀꯣꯔꯧꯗꯣ ꯑꯩꯒꯤ ꯑꯣꯏꯍꯧꯒꯦ꯫ ꯄꯤꯌꯥꯏꯅꯨꯒꯤ ꯃꯕꯨꯡꯅ: ꯃꯗꯨ ꯌꯥꯔꯣꯏ ꯏꯆꯟ ꯏꯃꯣꯏꯅꯨ, ꯏꯆꯟ ꯏꯃꯣꯏꯅꯨꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯩꯔꯣꯏ꯫ ꯍꯦ, ꯅꯪ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯄꯥꯝꯒꯅꯨꯀꯣ, ꯂꯥꯛꯑꯣ ꯊꯨꯅ, ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯋꯥꯔꯕꯅꯤꯀꯣ ꯌꯥꯝꯅ꯫ ꯏꯕꯨꯡ, ꯑꯩꯗꯤ ꯅꯣꯏꯗ ꯌꯥꯝꯅ ꯂꯩꯅꯤꯡꯉꯤ, ꯑꯩ ꯂꯩꯒꯦ ꯏꯕꯨꯡ, ꯃꯇꯝ ꯈꯔꯒꯤꯕꯨ꯫ ꯏꯇꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯒ ꯂꯩꯖꯔꯁꯅꯤ꯫ ꯏꯃꯥ, ꯑꯩ ꯂꯩꯔꯨꯒꯦꯀꯣ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ? ꯑꯁ, ꯍꯣꯏ, ꯃꯇꯝ ꯈꯔꯒꯤꯕꯨ ꯂꯩꯖꯔꯁꯅꯨꯗ꯫ ꯏꯃꯣꯏꯅꯨꯒ ꯄꯤꯌꯥꯏꯅꯨꯒꯅ ꯉꯝꯗꯨꯅ ꯌꯨꯝ ꯑꯣꯟꯅꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯏꯃꯣꯏꯅꯨ ꯄꯤꯌꯥꯏꯅꯨꯒꯤ ꯂꯥꯏꯔꯕ ꯌꯨꯝꯗꯨꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯃꯍꯤꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯗꯤ ꯏꯃꯣꯏꯅꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯤꯌꯥꯏꯅꯨꯅ ꯏꯃꯣꯏꯅꯨ ꯁꯥꯗꯨꯅ ꯏꯪ ꯇꯞꯄꯤ, ꯀꯟꯅ ꯐꯥꯎꯕ ꯅꯣꯛꯆꯗꯕꯤ ꯑꯃꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯃꯕꯨꯡꯁꯤꯡꯅꯗꯤ ꯄꯤꯌꯥꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯅ ꯀꯥ ꯍꯦꯟꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯗꯦ꯫ ꯀꯣꯔꯧ ꯂꯥꯛꯄ ꯃꯇꯝ ꯑꯣꯏꯔꯦ, ꯑꯩ ꯏꯁꯤꯡ ꯍꯣꯟꯕ ꯊꯣꯛꯂꯒꯦ꯫ ꯏꯃꯣꯏꯅꯨꯒꯤ ꯃꯄꯥꯅ: ꯃꯃꯥ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯏꯆꯥ ꯏꯃꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯤꯇ ꯊꯤꯜꯍꯜꯂꯨꯆꯣꯅꯦꯍꯦ, ꯏꯆꯥꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯗꯕꯅꯣ, ꯆꯔꯥꯒ ꯍꯤꯜꯂꯝꯗꯅꯕꯀꯣ꯫ ꯑꯗꯨꯒꯅꯦ, ꯃꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯅꯕꯨ ꯂꯨꯅꯒ ꯇꯧꯕꯤꯔꯝꯒꯗꯕ ꯖꯥꯠꯂꯅꯦ? ꯅꯆꯥꯅꯨꯄꯥꯅꯅꯦ ꯉꯔꯥꯡꯅ ꯊꯤꯜꯂꯨꯔꯦ ꯂꯣꯏꯅ, ꯃꯣꯏꯒꯤꯅꯦ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯍꯥꯏ, ꯏꯆꯥ ꯏꯃꯣꯏꯅꯨꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯍꯥꯏ꯫ ꯅꯆꯥꯅꯨꯄꯤꯅꯕꯨ ꯋꯥꯔꯁꯨ ꯍꯔꯥꯎꯗꯅꯇ ꯂꯩꯕ? ꯀꯔꯤ ꯅꯨꯃꯤꯠꯇꯕꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯃꯥꯅ? ꯑꯗꯨꯒ ꯃꯇꯥ ꯄꯤꯌꯥꯏꯅꯨꯁꯤꯅ ꯌꯦꯡꯉꯨ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯁꯦ, ꯄꯥꯛ ꯍꯦꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ꯫ ꯍꯣ, ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯃꯣꯏ ꯃꯄꯥ, ꯑꯗꯣ ꯌꯦꯡꯉꯁꯤ, ꯆꯌꯣꯜ ꯑꯃꯃꯨꯛꯇꯤꯅꯦ, ꯑꯗꯨꯒꯅꯦ ꯂꯧꯕꯤꯔꯨꯅꯕ꯫ ꯂꯧꯕꯤꯔꯨꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩ ꯁꯥꯎꯔꯛꯑꯅꯤ꯫ ꯃꯇꯥ ꯄꯤꯌꯥꯏꯅꯨꯁꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯅꯃꯥꯗ ꯅꯨꯄꯥ ꯅꯍꯥ ꯑꯃꯒ ꯌꯦꯡꯅꯗꯨꯅꯅꯦ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯏꯃꯣꯏꯅꯨꯔꯥꯅꯅꯦ ꯍꯦꯛꯇ ꯍꯪꯂꯛꯄ꯫ ꯈꯪꯗꯦꯗ, ꯏꯆꯥ ꯏꯃꯣꯏꯅꯨꯗꯣ ꯂꯧꯔꯨꯅꯕ ꯇꯧꯀꯣ꯫ ꯍꯣꯏ, ꯅꯆꯥꯅꯨꯄꯥꯈꯩꯗ ꯑꯩ ꯍꯥꯏꯔꯒꯦ꯫ ꯉꯁꯤꯗꯤ ꯀꯣꯔꯧ ꯂꯥꯛꯑꯔꯣꯏꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯇꯕꯤꯗ ꯉꯥꯏꯔꯤꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯁꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯂꯥꯛꯏꯅꯦ, ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯈꯨꯜꯒꯤ ꯏꯕꯨꯡ, ꯋꯥ ꯑꯝꯇ ꯍꯪꯖꯒꯦ꯫ ꯃꯁꯤꯕꯨ ꯏꯃꯣꯏꯅꯨꯕꯨ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅꯦ, ꯃꯇꯥ ꯄꯤꯌꯥꯏꯅꯨꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯑꯃ ꯁꯨꯡꯈꯪ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯃꯤ, ꯃꯥꯅ ꯑꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯀꯣꯔꯧꯁꯦ ꯇꯥꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯈꯨꯜꯒꯤ ꯏꯕꯨꯡꯒꯤ ꯃꯔꯨꯞꯇꯣ, ꯀꯣꯔꯧꯗꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ? ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯥꯏꯅꯦ, ꯑꯗꯨꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯄꯤꯌꯥꯏꯅꯨ? ꯁꯥꯟꯅꯕꯗꯣ ꯍꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ, ꯑꯗꯣ ꯂꯥꯛꯀꯗ꯭ꯔꯣ ꯀꯣꯔꯧꯗꯨꯕꯣ? ꯑꯣ, ꯑꯩꯅ ꯄꯤꯌꯥꯏꯅꯨ ꯀꯧꯕꯗ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅꯦ, ꯃꯁꯤ ꯄꯤꯌꯥꯏꯅꯨꯅꯤ꯫ ꯑꯗꯣ ꯄꯤꯌꯥꯏꯅꯨ, ꯏꯃꯣꯏꯅꯨꯗꯤ ꯀꯥꯏ ꯂꯩꯒꯦ? ꯃꯥꯅ ꯑꯩꯈꯣꯏꯗ
ꯏꯍꯦ ꯀꯩꯅꯣ ꯑꯩ ꯏꯃꯣꯏꯅꯨꯅꯦ ꯉꯥꯎꯔꯕ ꯅꯪꯕꯣ ꯍꯣꯏꯅꯦꯍꯦ ꯅꯕꯥꯅꯤꯅ ꯁꯛ ꯃꯥꯟꯅꯕꯗꯨꯗ ꯍꯦꯛꯇ ꯀꯥꯎꯕ ꯑꯗꯣ ꯏꯃꯣꯏꯅꯨ ꯑꯩ ꯀꯣꯔꯧꯗ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯃꯥꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤꯀꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯗꯨꯕꯨꯀꯣ ꯑꯗꯨꯅꯅꯦ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯤꯁꯦ ꯈꯪꯅꯤ ꯅꯪ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯃꯤꯅ ꯏꯕꯥꯅꯤꯃꯨꯛ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯅꯤ ꯅꯪꯒꯤ ꯈꯨꯈꯠꯇꯨꯒ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗ ꯀꯩꯁꯨ ꯅꯠꯇꯦꯍꯦ ꯑꯗꯣ ꯑꯥꯗ ꯀꯣꯔꯧ ꯏꯍꯦ ꯅꯠꯇ ꯃꯥꯜꯂꯦ ꯀꯥꯏꯅꯣ ꯍꯧꯅꯨꯍꯦ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯀꯣꯔꯧ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯣ ꯑꯩꯁꯨ ꯏꯃꯣꯏꯅꯨꯁꯦ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯍꯥꯟꯅ ꯄꯥꯝꯈꯤꯕꯅꯤ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯀꯨꯏꯔꯒ ꯁꯨꯝ ꯍꯩꯅꯔꯛꯇꯕꯩ ꯋꯥꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯗꯣ ꯑꯗꯣ ꯏꯃꯣꯏꯅꯨ ꯅꯠꯇꯦ ꯍꯥꯏꯕ ꯄꯤꯌꯥꯏꯅꯨꯅꯦ ꯃꯔꯨꯞꯀ ꯎꯅꯩꯗꯣ ꯏꯃꯣꯏꯅු ꯑꯣꯏꯇꯥꯔꯗꯤꯅꯦ ꯎꯅꯕꯒ ꯐꯪꯉꯣꯏ ꯁꯛ ꯃꯥꯟꯅꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏꯗꯤꯅꯦ ꯌꯥꯝ ꯈꯦꯠꯅꯩ ꯋꯥꯈꯜꯁꯨ ꯑꯗꯨꯗꯤ ꯃꯔꯣ ꯍꯧꯖꯤꯛꯃꯛ ꯏꯃꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯜꯂꯛꯑꯣ ꯀꯣꯔꯧꯒ ꯅꯨꯄꯥ ꯑꯃꯗꯨꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯍꯪꯗꯨꯅ ꯆꯠꯈ꯭ꯔꯦ ꯏꯃꯣꯏꯅꯨ ꯊꯣꯡꯒꯥꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯏꯁꯤꯡ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯔꯧꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯏꯃꯣꯏꯅꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯌꯦꯡꯖꯩ ꯀꯔꯤꯒꯤꯅꯣ ꯀꯣꯔꯧꯒ ꯈꯨꯜꯒꯤ ꯏꯕꯨꯡꯒꯅ ꯁꯣꯝꯗ ꯂꯥꯛꯂꯤꯁꯤꯕꯣ ꯑꯩꯒꯤꯗꯃꯛ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯤꯌꯥꯏꯅꯨꯒꯤꯗꯃꯛ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯀꯣꯔꯧ ꯎꯕꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯆꯣꯡꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤ ꯏꯃꯣꯏꯅꯨ ꯅꯪꯒꯤꯗꯨꯕꯨ ꯂꯣꯠꯂꯤꯔꯣ ꯑꯩꯗꯤ ꯅꯪ ꯂꯩꯕ ꯌꯨꯝ ꯍꯪꯕꯗ ꯁꯤꯗꯧꯔꯦꯍꯦ ꯑꯩ ꯏꯃꯣꯏꯅꯨ ꯅꯠꯇꯦ ꯄꯤꯌꯥꯏꯅꯨꯅꯦ ꯑꯣ ꯌꯥꯔꯦꯗ ꯄꯤꯌꯥꯏꯅꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯀꯣꯔꯧꯁꯨ ꯌꯥꯎꯔꯛꯏꯌꯦ ꯎꯗ꯭ꯔꯕꯣ ꯎꯏ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ ꯏꯃꯥ ꯍꯣꯏꯅ ꯎꯔꯗꯤ ꯐꯖꯗꯦ ꯏꯃꯣꯏꯅꯨ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯁꯤꯗ ꯂꯩꯕꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯄꯤꯌꯥꯏꯅꯨꯒ ꯅꯪꯒꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯐꯅ ꯍꯩꯅꯗꯕ ꯂꯩꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯀꯔꯤꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯥꯟꯅꯔꯤꯕꯅꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯑꯔꯣꯏꯕꯅꯤ ꯈꯟꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯃꯣꯏꯅꯨ ꯀꯣꯔꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯏꯃꯣꯏꯅꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯣꯔꯧꯁꯨ ꯏꯃꯣꯏꯅꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯋꯥꯔꯧꯗꯨꯅ ꯅꯍꯥ ꯑꯃ ꯑꯗꯨ ꯊꯅꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯅ ꯍꯦꯟꯅ ꯏꯃꯣꯏꯅꯨꯒꯤ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯕꯨꯡ ꯑꯗꯨꯗ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯈꯨꯜꯒꯤ ꯅꯍꯥ ꯑꯗꯨꯅ ꯏꯃꯣꯏꯅꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯏꯃꯣꯏꯅꯨ ꯁꯥꯗꯨꯅ ꯀꯣꯔꯧꯕꯨ ꯃꯤꯅꯝꯕꯁꯤꯡ ꯑꯗꯣ ꯏꯃꯣꯏꯅꯨꯅꯁꯨ ꯈꯨꯜꯒꯤ ꯅꯍꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯇꯧ ꯑꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯏꯃꯣꯏꯅꯨꯅ ꯀꯣꯔꯧꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯈꯨꯜꯒꯤ ꯅꯍꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈ꯭ꯔꯦ ꯏꯇꯥ ꯄꯤꯌꯥꯏꯅꯨ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯇꯥ ꯑꯩꯅ ꯂꯣꯏꯅ ꯄꯤꯕꯅꯤꯀꯣ ꯅꯪꯅ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯇꯥ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯌꯥꯏꯅꯨꯅꯦ ꯍꯥꯏꯗꯨꯅ ꯀꯣꯔꯧꯕꯨ ꯅꯨꯡꯁꯤꯌꯨ ꯀꯔꯤꯒꯤ ꯑꯩ ꯁꯥꯔꯤꯕꯅꯣ ꯏꯇꯥ ꯄꯤꯌꯥꯏꯅꯨ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯅ ꯏꯆꯥ ꯏꯃꯣꯏꯅꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯗꯨꯕꯣ ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕ꯭ꯔꯣ ꯏꯃꯥꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯁꯤꯗ ꯏꯆꯥꯅ ꯋꯥꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯇꯥ ꯐꯠꯇꯕꯤ ꯑꯗꯨꯅ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ ꯑꯁꯤꯕꯨ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥ ꯄꯤꯌꯥꯏꯅꯨꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯏꯃꯥꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯒꯕꯨ ꯀꯞꯅꯕ꯭ꯔꯣ ꯏꯃꯥ ꯍꯌꯦꯡꯅꯦ ꯅꯇꯥ ꯄꯤꯌꯥꯏꯅꯨꯗꯣ ꯂꯧꯔꯨꯔꯒꯦ ꯍꯟꯗꯛꯀ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯗꯠꯀꯦ ꯏꯆꯥꯅꯤ ꯀꯥꯏꯅꯅꯦ ꯇꯣꯛꯂꯣꯏ ꯏꯃꯥ ꯏꯇꯥꯗꯣ ꯆꯌꯣꯜ ꯑꯃꯒ ꯂꯩꯖꯁꯅꯨ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯌꯣꯜ ꯑꯃꯒ ꯂꯩꯔꯒꯦ ꯑꯩꯅ ꯀꯞꯄꯤꯁꯤꯗꯤꯅꯦ ꯑꯇꯣꯞꯄ ꯑꯃꯒꯤꯅꯦꯕ ꯏꯆꯥꯅ ꯄꯨꯛ ꯐꯃꯟꯗꯅꯅꯦ ꯅꯇꯥꯗꯣ ꯅꯥꯎ ꯆꯥꯎꯔꯕꯅꯤꯀꯣ ꯏꯆꯥ ꯏꯃꯣꯏꯅꯨ ꯐꯔꯦ ꯏꯆꯥꯅ ꯆꯌꯣꯜ ꯑꯃꯒ ꯍꯥꯏꯔꯕꯅꯤꯅꯅꯦ ꯏꯃꯥ ꯆꯌꯣꯜ ꯑꯃꯗꯣ ꯉꯥꯏꯔꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤꯅꯦ ꯅꯇꯥꯗꯣ ꯀꯟꯈꯠꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯄꯣꯊꯥꯔꯨꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯕꯤꯔꯛꯑꯒꯦ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦꯅꯦ
icha potharaga leizarune. Yani aina thongdoine ima pothau ko. Ima dinga sai kai inkolda thabak wana sururaga chak amu thongnadi yam warani ba. Hoi hoi adudi ima ngai hak pothage ko khangdreda. Icha ani se masak matawdi chap mane haibabu pukchel de onthongna khenei da ko. Imoinu se aini hek pokjaba icha wisaram labadi kayam phani. As nare khwang sisu phamung ka ba phawba ngamsilaktre. Asomna ahinga duma korau tumdana imoinu bo warauna hena nungshiri. Imoinu su korona lana khankiba duda sauduna chetkibadu ningsingduna mathwai nungaijadri. Aibu korona raga asengba hairasirane. Asengba se hairuragana aigi tapi ainuna kari khankidoiba. Ita kaina doira natraga korogi asengba nushibase laudana mangaladrane. Helai nacha apangbise kaidaw haibano. Somdana koraudo tumba ka yadreda moigi nushibase una tainaba ngakta wana warib. Aidi imoinubu sauraga sum nushibe leisibu kaigino amuk hana yenglarogi khallabane imoinuse ado ngamlare hojikpu yam uningeeda nongandoba kyam walisano. Imao hau kaidawrage koro ichabu nasa ngamdrabaro. Kaisi tawde ima ado nongandoba kyam walige mapan thoga amta yengbiyo. Hai tumina tumo nang handak marakne ahing lai kana sari kari laibu ungnaраklibano. O nachanu pase imoinu laido ungnai haibane adunani nachana lai sari se kaino haisiba aina kayarak hairaba natro. Ha sagol se tonglaga lamhang tonghanda pangchata chakanu haidana lai ungnani na hayingne panji kauraga amukta khurum thoksi. Hai apangbi aina ama hai mana pharing ture nganglaga lei. Korona ma ai tumme he karino aingonda larai duba. Mamaga mapaga ahinga duda amuk khanaragle korodi tumkhre. Nonganbaga korodu imoinugi manakta amuk lakle mathanta. Imoinuna ayuki ising sokpa thongalgi pukrida tholakpa duda koro sagol tongduna leptuna leiramba du ubada khangboi lakpoi kona du thadaramlaga chenchinki. Piainugi mamana imoinugi mataw duda pakhatuna chenthokutuna yenglubada piainugi mamana kanano ibungode nupi phabala iro nasai phaphajakhay nang khulakai tauraha nang ubada icha nupi ka se kidana konka thadaramlaga chenkhresini ne he. Ima ai nupi phabala konati imana ai imoinuse luna tawbibra haiduna yengbala ini kari haiba ibungobu icha imoinugi kanano ne kari thoknage. Ima ai imoinugi marupni. O ai bab tare icha imoinuna ne mama aingonda haiba ngamdaduna tumin ngarang kapliba adudi. Ima imoinubu ngarang kapra kapi imana hangbadasu haidokte. Korodu mathwai nungai khidre. Koro yumda handana imoinubu senajaduna leirami. Imoinusu korodabu yengjaningbana tumin thongal phawba thokjai. Numitsu manga taruk sujilakle. Somdana piainudu koro amuk hana lakhidaba aduda imoinugi mapimaro singadu segaiduna isaulanglami. Imoinugi mamana karino piainuna tawribasiba ichagi kasidabu karino mana segaiduna isaulanglisiba moyumgi ahal kawragane mayumda chalhankibana pharani ichaga masak mane ichaga luna tine haiduna ichagumna luna tawbiraga mana oini imung asida kusirasi tawrine aise piainune haiba khanglaba jala aduna korona aigi yumda chatuna imoinuga yar korose aigi oigadabani imoinugi oiba yar adudi ai yumda halagi. Piainuna imoinugi mapimarol mayam ama yomsinduna hoi mai haidana thoki. Haima kadaidano mana phiyo mama yomduna chalisiba ngaikhone he piainu kai chalinu ne nangba. Ima ai yumda halagi imoinu mula halagi.
ꯐꯔꯦꯗ ꯃꯥ ꯆꯠꯈꯤꯕꯁꯤꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦꯍꯦ ꯅꯕꯨꯡꯁꯤꯡ ꯍꯜꯂꯛꯂꯒ ꯊꯤꯜꯍꯟꯒꯦꯅꯦ ꯅꯪꯕꯣ ꯍꯩꯃ ꯇꯥꯗꯤꯅꯦꯍꯦ ꯀꯟꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯃꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯟꯗꯅ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯥꯅ ꯄꯨꯈ꯭ꯔꯤꯕ ꯃꯌꯣꯝ ꯑꯁꯤꯅ ꯏꯆꯥꯒꯤ ꯃꯐꯤ ꯃꯔꯣꯜꯈꯩ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯑꯦ ꯃꯥꯅꯤꯅꯦꯍꯦ ꯏꯆꯥꯒꯤ ꯃꯐꯤ ꯃꯔꯣꯜꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯑꯗꯨꯒ ꯁꯦꯒꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯔꯤꯒꯤ ꯑꯁ ꯏꯆꯥ ꯏꯃꯣꯏꯅꯨꯒꯤ ꯀꯥꯁꯦ ꯄꯨꯝꯆꯥꯏꯅꯤꯅꯦ ꯆꯥꯏꯔꯝꯂꯤꯁꯦ ꯀꯔꯤꯒꯨꯝꯕ ꯏꯇꯥ ꯏꯃꯣꯏꯅꯨꯅ ꯀꯣꯔꯧꯒ ꯎꯅꯔꯝꯂꯕ ꯃꯕꯥꯅꯤ ꯄꯠꯊꯛꯀꯩ ꯅꯨꯡꯁꯤꯅꯔꯝꯂꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯌꯥꯔꯣꯏ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯣꯔꯧ ꯑꯣꯏꯒꯤꯅꯤ ꯑꯩꯅ ꯀꯣꯔꯧ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯀꯣꯔꯧꯗ ꯈꯪꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩ ꯏꯇꯥ ꯏꯃꯣꯏꯅꯨꯒ ꯈꯟꯅꯔꯕꯁꯨ ꯈꯠꯅꯒꯅꯤ ꯄꯤꯌꯥꯏꯅꯨ ꯌꯥꯝ ꯐꯤꯡꯅ ꯊꯨꯅ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯦ ꯁꯣꯝꯗꯅ ꯀꯣꯔꯧꯒꯤ ꯈꯨꯜꯒꯤ ꯅꯍꯥ ꯑꯗꯨꯒ ꯄꯤꯌꯥꯏꯅꯨꯒꯤ ꯃꯧꯄꯥ ꯅꯨꯄꯥꯒꯁꯨ ꯃꯃꯥꯒꯁꯨ ꯈꯪꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯃꯣꯏꯅු ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯗꯨꯅ ꯀꯣꯔꯧꯅ ꯂꯥꯞꯅ ꯈꯔ ꯂꯥꯞꯅ ꯂꯩꯔꯒ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯤꯌꯥꯏꯅꯨꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯏꯇꯥ ꯏꯃꯣꯏꯅꯨ ꯅꯠꯇ꯭ꯔꯅꯦ ꯄꯨꯈ꯭ꯔꯤꯗ ꯐꯤ ꯁꯨꯔꯤꯕꯁꯦ ꯀꯣꯔꯧ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯇ ꯃꯥꯜꯂꯦꯍꯦ ꯑꯗꯨꯒ ꯏꯇꯥ ꯏꯃꯣꯏꯅꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯂꯤꯕꯁꯤꯅ ꯀꯅꯥꯗꯅꯣ ꯀꯣꯔꯧ ꯅꯠꯇꯕ꯭ꯔꯣ ꯑꯥꯗ ꯁꯒꯣꯜ ꯃꯊꯛꯇ ꯂꯩꯔꯤꯁꯤꯕꯣ ꯑꯣ ꯅꯕꯥꯅꯤꯗꯤ ꯑꯩꯕꯨ ꯃꯤꯅꯝꯗꯨꯅ ꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯏꯇꯥ ꯅꯪ ꯉꯁꯤ ꯈꯪꯅꯤꯗꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯍꯜꯂꯒ ꯑꯩꯕꯨ ꯈꯪꯍꯟꯗꯅ ꯑꯩꯒꯤ ꯀꯣꯔꯧꯕꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕ ꯅꯪ ꯀꯅꯥꯅꯣ ꯄꯤꯌꯥꯏꯅꯨꯔ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯣꯏꯅꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤꯕꯁꯤꯕꯣ ꯈꯪꯉꯤꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯇꯥ ꯄꯤꯌꯥꯏꯅꯨ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣ ꯄꯤꯌꯥꯏꯅꯨꯅ ꯐꯤ ꯁꯨꯕꯒꯤ ꯏꯁꯤꯡ ꯀꯣꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯏꯃꯣꯏꯅꯨꯒꯤ ꯃꯀꯣꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯝ ꯐꯣꯏꯔꯝꯃꯤ ꯏꯃꯣꯏꯅꯨꯗꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ ꯏꯅꯁꯨ ꯃꯀꯣꯛꯇꯨ ꯂꯣꯏꯔꯦ ꯀꯣꯔꯧ ꯁꯒꯣꯜ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯧꯄꯥꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯀꯤꯕꯅ ꯀꯞꯂꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯈꯪꯕ꯭ꯔꯅ ꯑꯩꯒꯤ ꯏꯇꯥ ꯅꯠꯇꯦ ꯅꯪꯗꯤ ꯐꯠꯇꯕꯤꯅꯤ ꯐꯠꯇꯕꯤ ꯑꯩꯒꯤ ꯀꯣꯔꯧ ꯃꯨꯟꯕꯤ ꯐꯠꯇꯕꯤꯅꯤ ꯏꯃꯣꯏꯅꯨ ꯀꯣꯔꯧ ꯑꯩ ꯁꯤꯗ ꯂꯩ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯤ ꯑꯩ ꯏꯃꯣꯏꯅꯨ ꯅꯠꯇ꯭ꯔꯕꯁꯨ ꯀꯩꯗꯧꯔꯒꯦ ꯃꯤꯡ ꯈꯛꯇꯅꯤ ꯃꯥꯟꯅꯗꯕ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯥꯟꯅꯩ ꯁꯛꯆꯨ ꯁꯑꯣꯡ ꯁꯕꯥ ꯂꯣꯏꯅ ꯃꯥꯟꯅꯩ ꯅꯪꯅ ꯏꯃꯣꯏꯅꯨꯒꯤ ꯃꯤꯡꯁꯦ ꯄꯥꯝꯂꯕꯁꯨ ꯑꯩꯒꯤ ꯃꯤꯡ ꯏꯃꯣꯏꯅꯨ ꯀꯧꯔꯒꯦ ꯍꯧꯖꯤꯛꯇꯒꯤ ꯀꯧꯔꯒꯦꯕ ꯍꯧꯒꯠꯂꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯣꯟꯒꯅꯨ ꯁꯤꯖꯁꯅꯨ ꯐꯠꯇꯕꯤꯗꯣ ꯅꯪ ꯑꯩꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕ ꯏꯃꯣꯏꯅꯨ ꯃꯤꯠ ꯄꯥꯡꯉꯨ ꯏꯃꯣꯏꯅꯨ ꯑꯩꯅꯦ ꯀꯣꯔꯧꯅꯦ ꯃꯤꯠ ꯄꯥꯡꯉꯨ ꯑꯩ ꯐꯤꯁꯤꯅ ꯀꯣꯛꯁꯦ ꯌꯦꯠꯁꯤꯜꯂꯛꯀꯦꯀꯣ ꯑꯗꯨꯒꯅꯦ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯀꯣꯔꯧ ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯀꯣꯔꯧ ꯉꯁꯥꯏ ꯏꯃꯣꯏꯅꯨꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗꯁꯨ ꯌꯦꯡꯉꯣ ꯀꯣꯔꯧ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪ ꯑꯩꯒꯤꯅꯦ ꯃꯥ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯪꯈꯣꯜꯗꯒꯤ ꯆꯦꯟꯈꯠꯂꯛꯂꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯀꯞꯄ ꯑꯗꯨꯗ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯕꯗꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯂꯦ ꯀꯩꯅꯣ ꯏꯆꯥ ꯏꯃꯣꯏꯅꯨꯁꯤꯗꯤ ꯏ ꯉꯥꯛꯇ ꯀꯥꯏꯔꯤꯅꯦ ꯃꯣꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯒꯣꯜꯁꯤꯗ ꯍꯥꯞꯀꯣꯁꯤ ꯊꯨꯅ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤ ꯊꯨꯔꯣ ꯑꯩ ꯃꯈꯣꯡꯗ ꯄꯥꯏꯔꯛꯑꯒꯦꯀꯣ ꯏꯃꯥ ꯕꯥꯕꯥ ꯀꯩꯒꯤꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯅꯆꯥ ꯄꯤꯌꯥꯏꯅꯨ ꯂꯥꯛꯏꯁꯦ ꯎꯗ꯭ꯔꯕꯣ ꯊꯥ ꯑꯃꯃꯨꯛꯇꯪ ꯂꯥꯞꯅꯕꯗ ꯅꯆꯥ ꯑꯁꯦꯡꯕꯗꯒꯤ ꯁꯥꯁꯤꯟꯅꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯕ꯭ꯔꯣ ꯅꯣꯏꯕꯣ ꯀꯣꯔꯧ ꯆꯠꯈꯤꯅꯨ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯀꯣꯔꯧ ꯆꯠꯈꯤꯅꯣꯕ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ ꯃꯁꯤ ꯐꯨꯒꯦꯗꯍꯦ ꯑꯁꯨꯛ ꯐꯠꯇꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯔꯤ ꯏꯆꯥꯅꯣ ꯀꯔꯤꯒꯤ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯅꯣ ꯏꯃꯥ ꯅꯪ ꯃꯃꯥꯗꯒ ꯆꯣꯡꯁꯤꯟꯗꯅ ꯅꯞꯄꯥ ꯌꯦꯡꯃꯤ ꯃꯆꯥꯁꯤꯗꯤ ꯄꯤꯌꯥꯏꯅꯨꯕꯨ ꯃꯄꯥꯅ ꯃꯁꯝ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯁꯝꯕꯜ ꯊꯨꯗꯦꯛꯂꯒ ꯇꯞꯇꯥꯕ ꯃꯈꯩ ꯐꯨꯗꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯁꯣꯔꯣ ꯆꯤꯡꯁꯤꯟꯈꯤ ꯁꯣꯝꯗꯅ ꯀꯣꯔꯧꯅ ꯏꯃꯣꯏꯅꯨꯕꯨ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯝꯃꯤ ꯀꯣꯔꯧꯗꯨ ꯌꯨꯝꯗ ꯍꯟꯗꯅ ꯏꯃꯣꯏꯅꯨꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯄꯥꯟꯖꯤꯅ ꯏꯃꯣꯏꯅꯨꯒꯤ ꯑꯁꯣꯛꯄꯗꯨ ꯐꯖꯅ ꯌꯦꯡꯗꯨꯅ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯊꯝꯅꯅꯕ ꯍꯥꯏꯔꯝꯃꯤ ꯁꯣꯝꯗꯅ ꯄꯤꯌꯥꯏꯅꯨ ꯃꯄꯥꯅ ꯐꯖꯅ ꯐꯨꯕꯗꯒꯤ ꯂꯦꯡꯕ ꯉꯝꯗꯕ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯏꯃꯣꯏꯅꯨꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨ ꯏꯃꯣꯏꯅꯨꯕꯨ ꯂꯧꯕ ꯆꯠꯅꯅꯕ ꯇꯧꯔꯤꯉꯩ ꯀꯣꯔꯧꯅ ꯏꯃꯣꯏꯅꯨꯕꯨ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯏꯃꯣꯏꯅꯨ ꯌꯨꯝ ꯌꯧꯔꯦ ꯅꯪ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯀꯣꯔꯧ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯒꯅꯨꯀꯣ ꯑꯗꯨ ꯑꯩ ꯀꯨꯝꯂꯒꯦ
ꯑꯩ ꯇꯞꯅ ꯌꯨꯝꯗ ꯆꯪꯒꯦ. ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯅꯠꯇ꯭ꯔꯅꯦ? ꯏꯃꯥ, ꯊꯣꯡꯒꯥꯟꯗ ꯅꯨꯄꯥ ꯑꯃꯅ ꯊꯤꯜꯂꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯅꯦ. ꯑꯗꯨꯒ ꯏꯆꯜ ꯏꯃꯣꯏꯅꯨꯒꯤ ꯃꯀꯣꯛꯇ ꯌꯦꯠꯂꯤꯕ ꯐꯤꯁꯤꯅ ꯀꯔꯤꯒꯤ? ꯄꯨꯟꯅ ꯆꯦꯟꯊꯣꯛꯇꯨꯅ ꯏꯃꯣꯏꯅꯨꯕꯨ ꯃꯕꯨꯡꯁꯤꯡꯅ ꯄꯥꯏꯔꯗꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯅꯅꯕ ꯍꯣꯠꯅꯩ. ꯀꯣꯔꯧ ꯂꯦꯞꯇꯅ ꯂꯩꯍꯧꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯥꯛꯑꯣ, ꯆꯪꯉꯣꯅꯦ ꯅꯪꯁꯨ. ꯍꯣꯏ ꯃꯥ. ꯏꯆꯟ, ꯀꯃꯥꯏ ꯁꯣꯏꯅꯣ ꯁꯤꯕꯣ? ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯏꯕꯨꯡ, ꯌꯨꯝꯗ ꯍꯜꯂꯛꯀꯦ ꯇꯧꯕꯗ ꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯁꯤꯜꯂꯤꯅꯤ. ꯑꯗꯨꯅ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯤꯕꯅꯤ. ꯅꯕꯨꯡꯁꯤꯡꯅ ꯂꯧꯕ ꯂꯥꯛꯀꯗꯕ ꯂꯩꯔꯕꯁꯤꯗ ꯀꯔꯤꯒꯤ ꯅꯊꯟꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯧꯔꯤꯕꯅꯣꯅꯦ ꯅꯪꯕꯣ? ꯇꯟꯖꯥꯗꯨꯗ ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯃꯣꯏꯅꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯃꯤ. ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯕꯨꯡꯁꯤꯡꯒ ꯏꯪꯉꯪꯉꯛꯏ. ꯏꯃꯣꯏꯅꯨꯁꯨ ꯋꯥ ꯂꯣꯠꯄ ꯌꯥꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯀꯣꯔꯧꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯂꯝꯃꯤ. ꯀꯔꯤꯒꯤ ꯐꯨꯔꯤꯅꯣ ꯏꯇꯥ ꯄꯤꯌꯥꯏꯅꯨꯗ? ꯕꯥꯕꯥ, ꯃꯥꯕꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯕ꯭ꯔꯣ? ꯌꯥꯝꯅ ꯁꯣꯛꯄ꯭ꯔꯣ? ꯏꯆꯥ ꯏꯃꯣꯏꯅꯨ, ꯅꯪꯒꯤ ꯊꯃꯣꯏꯁꯤꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ? ꯑꯗꯨꯛ ꯐꯠꯇꯕ ꯅꯇꯥ ꯑꯗꯨꯒꯤ ꯅꯪꯅ ꯑꯗꯨ ꯋꯥꯕꯤꯔꯤꯕ? ꯋꯥꯒꯅꯨ. ꯅꯇꯥꯗꯣ ꯌꯥꯝ ꯐꯠꯇꯕ ꯏꯆꯥꯅꯤꯅꯦ. ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯌꯥꯝ ꯃꯥꯟꯅꯗꯦ. ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯌꯣꯛꯂꯛꯄꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕ ꯖꯥꯠꯂ ꯈꯪꯗꯦ. ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯏꯀꯥꯏꯕ ꯀꯌꯥ ꯅꯪꯂꯦꯗꯅ. ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯄꯥꯕ, ꯑꯩ ꯅꯥꯕ ꯐꯔꯤ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ. ꯉꯔꯥꯡ ꯏꯆꯥ ꯀꯣꯔꯧꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯏꯃꯣꯏꯅꯨꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯏꯃꯣꯏꯅꯨꯒꯤ ꯃꯃꯥꯅ ꯉꯔꯥꯡꯗꯣ ꯏꯆꯥ ꯏꯃꯣꯏꯅꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯒꯥꯏꯔꯝꯃꯤ. ꯌꯥꯝꯅꯁꯨ ꯁꯥꯎꯔꯒ ꯃꯊꯟꯇ ꯆꯠꯈꯤ. ꯑꯩꯅ ꯇꯥꯟꯅꯕꯗꯁꯨ ꯐꯪꯗ꯭ꯔꯦ ꯏꯆꯥ ꯄꯤꯌꯥꯏꯅꯨꯗꯣ. ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯅ ꯏꯆꯥꯗꯣ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯟꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯨꯝꯅ ꯃꯇꯧ ꯇꯝꯕ ꯄꯥꯝꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯥꯡꯅꯕ ꯑꯗꯨꯝ ꯋꯥꯔꯛꯑꯦ. ꯑꯗꯨꯝ ꯋꯥꯔꯛꯑꯕꯅꯤ. ꯏꯆꯥ ꯏꯃꯣꯏꯅꯨꯒ ꯊꯦꯡꯅꯕꯗꯒꯤ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯥ, ꯑꯩ ꯀꯣꯛ ꯉꯥꯎꯋꯦ. ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯏꯃꯣꯏꯅු ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯄꯣꯊꯥꯍꯜꯂꯝꯃꯤ. ꯃꯕꯨꯡꯈꯩꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ. ꯄꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯏꯀꯥꯏ ꯍꯟꯈ꯭ꯔꯦ. ꯀꯣꯔꯧ ꯏꯃꯣꯏꯅꯨꯒꯤ ꯃꯅꯥꯛꯇꯗꯤ ꯂꯩꯅꯤꯡꯕꯅꯤ, ꯎꯄꯥꯏꯗꯤ ꯂꯩꯇ, ꯃꯥ ꯍꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨꯗꯤ ꯀꯣꯔꯧꯒꯤ ꯋꯥꯈꯜꯗ ꯀꯣꯔꯧꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯏꯃꯣꯏꯅꯨꯁꯨ ꯅꯥꯕ ꯈꯔ ꯐꯔꯒ ꯀꯜꯂꯦ. ꯀꯣꯔꯧꯁꯨ ꯏꯃꯣꯏꯅු ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯏꯀꯥꯏ ꯈꯪꯗꯕ, ꯀꯤꯕ ꯈꯪꯗꯅ ꯏꯃꯣꯏꯅꯨꯒꯤ ꯆꯥꯅꯅꯕ ꯍꯩ ꯔꯥ ꯀꯩꯀꯥ ꯄꯨꯗꯨꯅ ꯑꯅꯥꯕ ꯍꯪꯕ ꯍꯦꯛ ꯂꯥꯛꯏ. ꯏꯃꯣꯏꯅꯨꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯀꯣꯔꯧꯒꯤ ꯃꯕꯨꯛ ꯐꯕ, ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯗꯨ ꯅꯣꯡꯃꯗꯤ ꯃꯌꯨꯝꯒꯤ ꯃꯤ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯀꯣꯔꯧ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ. ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯅ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯆꯦꯗꯣ ꯀꯥꯏ ꯆꯦꯟꯈ꯭ꯔꯒꯦ? ꯀꯔꯤꯕ? ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯈꯩꯗꯣ ꯀꯧꯔꯒꯅꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯐꯥꯔꯒ ꯄꯨꯔꯛꯅꯕ ꯇꯧ. ꯃꯤꯒꯤ ꯃꯌꯨꯝꯗꯒꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯃꯨꯛ ꯇꯧꯔꯝꯒꯅꯤ. ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯍꯥꯛꯇꯛꯇꯅꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯌꯦ. ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯗ. ꯃꯃꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯈꯩꯗ ꯍꯥꯏꯗꯨꯅ ꯃꯆꯟ ꯄꯤꯌꯥꯏꯅꯨꯕꯨ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨꯗꯤ ꯀꯣꯔꯧ ꯐꯪꯗꯕꯗ ꯃꯩ ꯍꯧꯅ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯦ. ꯀꯣꯔꯧꯗꯣ ꯏꯃꯣꯏꯅꯨ ꯍꯣꯏꯗ ꯑꯅꯥꯕ ꯍꯪꯕꯒ ꯆꯠꯈꯤꯕ ꯖꯥꯠꯂꯥ? ꯏꯃꯣꯏꯅꯨ ꯍꯣꯏꯗ ꯆꯠꯂꯒ ꯌꯦꯡꯂꯨꯔꯒꯦ. ꯀꯔꯤꯒꯨꯝꯕ ꯀꯣꯔꯧꯗꯣ ꯏꯃꯣꯏꯅꯨꯒ ꯂꯩꯔꯝꯂꯕꯗꯤ ꯍꯟꯗꯛꯇꯤ ꯍꯥꯠꯇꯣꯛꯀꯦ. ꯃꯥ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯀꯣꯔꯧꯅ ꯑꯩꯁꯦ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ. ꯏꯃꯣꯏꯅු ꯅꯥꯕ ꯐꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯀꯣꯔꯧꯅꯦ, ꯃꯃꯥꯅꯦ, ꯃꯕꯨꯡꯅꯦ, ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯐꯝꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤꯉꯩ ꯄꯤꯌꯥꯏꯅꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤ. ꯄꯤꯌꯥꯏꯅꯨꯅ ꯀꯣꯔꯧꯅ ꯏꯃꯣꯏꯅꯨ ꯍꯣꯏꯒ ꯄꯨꯟꯅ ꯌꯥꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ. ꯏꯃꯣꯏꯅꯨꯅ ꯄꯤꯌꯥꯏꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯣ ꯑꯃꯨꯛ ꯎꯔꯝꯃꯤ. ꯏꯃꯥ, ꯄꯤꯌꯥꯏꯅꯨ ꯅꯠꯇꯕ꯭ꯔꯣ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏꯕꯁꯤꯕꯣ? ꯀꯔꯤ ꯍꯥꯏꯕ? ꯏꯃꯥ, ꯏꯃꯣꯏꯅꯨꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ ꯊꯨꯅ. ꯀꯩꯒꯤꯅꯣ ꯏꯕꯨꯡ? ꯏꯃꯣꯏꯅꯨ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯂꯩꯕꯅ ꯀꯣꯔꯧꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯦ. ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯌꯣ. ꯉꯁꯤꯗꯤ ꯏꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯒꯗꯕꯅꯤ. ꯁꯛꯃꯥꯟꯅꯕꯤ ꯑꯅꯤ ꯂꯩꯕ ꯌꯥꯗꯦ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ. ꯑꯗꯨꯅ ꯑꯩ ꯁꯤꯔꯣꯏ, ꯅꯪ ꯑꯣꯏꯅ ꯁꯤꯒꯗꯕꯅꯤ ꯉꯁꯤꯗꯤ. ꯏꯕꯨꯡꯉꯣ,
ꯄꯤꯌꯥꯏꯅꯨ ꯁꯤ ꯐꯥꯎꯅꯤ ꯍꯦ ꯏꯃꯥ ꯏꯕꯨꯡ ꯑꯩꯒꯤ ꯏꯇꯥꯗ ꯀꯩꯁꯨꯝ ꯇꯧꯕꯤꯒꯅꯨꯀꯣ ꯍꯦ ꯏꯆꯟ ꯄꯤꯌꯥꯏꯅꯨ ꯆꯩꯇꯨ ꯊꯥꯗꯣꯛꯎꯅꯦ ꯏꯕꯨꯡꯒꯅꯦ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯀꯣꯔꯧꯑꯩꯒꯤꯅꯤ ꯏꯕꯨꯡ ꯑꯗꯨꯒ ꯏꯃꯣꯏꯅꯨ ꯂꯩꯔꯤꯕ ꯃꯈꯩ ꯀꯣꯔꯧꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯑꯩ ꯏꯃꯣꯏꯅꯨꯕꯨ ꯍꯥꯠꯀꯦ ꯀꯣꯔꯧꯅ ꯑꯉꯥꯎꯕꯤ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯅꯕꯨꯛ ꯑꯗꯨꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯅꯪꯕꯨ ꯑꯩꯅ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯥꯎꯕ ꯄꯥꯝꯗꯦ ꯅꯪꯁꯦ ꯅꯕꯨꯛ ꯐꯠꯃꯟꯗꯗꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯃꯟꯕꯒꯤ ꯁꯣꯅꯣ ꯆꯨꯔꯕꯅꯤ ꯈꯪꯉꯕ ꯅꯪꯕꯨ ꯁꯥꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯔꯣ ꯍꯥ ꯀꯣꯔꯧꯒꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯌꯥꯏꯅꯨ ꯃꯈꯨꯠꯇꯒꯤ ꯆꯩ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯃꯣꯃꯣ ꯅꯣꯛꯏ ꯏꯇꯥ ꯏꯃꯣꯏꯅꯨ ꯅꯇꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯀꯣꯛꯀꯤ ꯍꯧꯔꯛꯐꯝ ꯀꯥꯎꯗꯨꯅ ꯑꯋꯥꯏꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨꯗꯒꯤ ꯍꯦꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯑꯣꯏꯅꯤꯡꯕꯅ ꯃꯨꯜꯂꯒ ꯂꯧꯅꯤꯡꯂꯨꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯠꯇꯕꯅꯤꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯀꯣꯔꯧꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯏꯇꯥ ꯏꯃꯣꯏꯅꯨ ꯅꯇꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯇꯥꯒ ꯁꯛ ꯐꯅ ꯃꯥꯟꯅꯔꯕꯁꯨ ꯏꯇꯥꯅ ꯑꯩꯕꯨ ꯐꯅ ꯂꯨꯅ ꯇꯧꯕꯤꯔꯕꯁꯨ ꯑꯩꯅ ꯏꯇꯥ ꯑꯣꯏꯕ ꯌꯥꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯀꯣꯔꯧ ꯑꯩꯒꯤ ꯏꯇꯥꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯅꯕꯥꯅꯤꯅ ꯍꯌꯦꯡ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯇꯥ ꯄꯤꯌꯥꯏꯅꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯌꯥꯏꯅꯨ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯑꯃꯨꯛ ꯐꯥꯎꯔꯛꯂꯝꯃꯤ ꯄꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯗꯤ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗꯁꯨ ꯍꯟꯖꯤꯟꯗꯅ ꯑꯔꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯃꯣꯃꯣ ꯅꯣꯛꯅ ꯃꯁꯥ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯄꯤꯌꯥꯏꯅꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ ꯄꯤꯌꯥꯏꯅꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯟꯈ꯭ꯔꯦ ꯀꯣꯔꯧꯒ ꯏꯃꯣꯏꯅꯨꯒ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯏꯃꯣꯏꯅꯨꯅ ꯃꯇꯥꯕꯨ ꯀꯥꯎꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯔꯧꯒ ꯏꯃꯣꯏꯅꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ